Akasvani Imphal Khitrimayum Chitrabhanu na pau pazari an badamaru oipa pau. Koko miyasinba Manipur kanba khongset ngasi mai pakna pangtokre miyang mipam pangtokuna tongan ba warip kayamrum lokhi. Thabum ama chatharakpa kuntatresh suba National Road Safety Month Temelong Zilla gi oina ngasi loshinkre. Sel to Mantri Nirmala Sitaraman hayang kendra gi sadharan bajet lisangani kuntaru kuntare sangset ta puthok lagani. Pradhan Mantri Narendra Modi ga Arab levak singi mapantharo mantri singa unaduna Bharat amasung Arab ki marata tengpang hena pinaba yanakre amasung Srimati Sunetra Power Maharashtra gi Upamukhyamantri oina ngasi wasak lawkre. Manipur Kanba Khongchet Coordinating Committee on Manipur Integrated Koko Minasin Dunangasi Mai Pakna Pangtokre Khongchet asi Imphal West Zilagi Tidim Lambida Leba Tidim Grounda Miam Pullaba Matungda Mapam Adudagi Miam gi Khongchet Aduke Sampat Junction Tamna Laki Tungda Wahengbam Lekai Nagamapal Amasung Kuyatong Fauduna Tamai Bentau Ground Fauba Chetki Manipur da Kunda Miriba Yellow Furup Sing Nasar Yadna Chakiba Khongchet Aduda Manipur Kaibe Yaro IDP Sing Masaga Mayam da Hanjin Halu National Highway Sing da Free Movement O Helu Habana Chingba Kolau Sing Lauki. Manipur Kanba Khongchet Adu Thamai Bentau Ground da Thonglaba Matung Miyangi Oiba Mipam Ama Pangthoki Mipam Aduna Raj Asida Hojik Leriba Irang Asigi Warashim Purakpa Yaba Warep Nipan Su Lauki Warep Sing Adugi Manungda Sangbidhana Piriba Miyangi Hak Amasung Lengak Fangalu Loilana Transparency Amasung Accountability Leiba Lengak Sasan Atuba Matamda Lehengadabani Manipur da NRC Natraga Masiga Manaba Mechanism Atuba Matamda Putoktuna Lesang Sina Varat Sarkana Ayaba Piduna Changsilakiba Mitop Sing Khangdokadabani Habina Chingba Wapam Sing Yauri Raja Sigi Ching Amasung Tampakta Kunda Minariba Yelhomi Purup Singi Luchingba Kiana Wanganglo Oina Saru Yakiba Mipam Atuda Koko Migi Convener YK Diren Hai English Ngani Kulhumdegi Me Humdegi Haurukiba Iraq Asina Maram Oraga Manipurda Nungsi Janana Kunda Minaramba Yellow Purup Sing Asi Ngasidi Kaibung Tahale Raja Sida Amukana Santi Hajananaba Punna Honamnesi Haina Mahana Fundoki Aikoi masel gi marumda tharum taunabagi mohota aikoi karamba maiolda aikoi gi maiol si kanada aikoi gi lila sibu sanariba adugumlaba koi gi maion pifam thoi haibase ngasi aikoi miamna khanpham thoi haib wafam dure thamjaningi wafam di Manipur da kunda minariba mipum khudimana punna hingminagadabani amasung punna saukhatminagadabani haibase ngasi phawba setna leminabuduna maram morakanda aikoi ngasi phawba apunma Manipur gi saktam modo kaidana lepaga laeba aikoi miam na ngasi di apunba kholaw amaga loinana aikoi changsinbagi tangai fadabdu leire ngasi tha kunthrai toi sura phawba lanjen rakanda mayum makai da hanjan mangam dadana lamdam sigi saidanga kanda lehelleba Kongsida Simafung Pan Bada UPF Ipsa Pandam Akom Loop Ipa KSA Loya Loop Kanglamai Kil CLK ERBO Amadi Ate Loop Kaya Tongan Ba Club Amadi Sangsan Sing Yauna Lamda Masida Kunda Minariba Tongan Ba Purup Singi Mioy Sing Mahirushing Amadi IDP Sing Yauna Miyam Nasar Yaki Kongsit Asi Kokomina Manipur Gi Hojik Oriba Lurava Tampam Asida Miam Pumnamaki Mangda Tariba Kwaidigi Maru Eba Taudang Amadi Manipur Bukan Ba Habasida Yumfam Oduna Pangtopani Manipur Kan Ba Khongchet Asiga Mari Lenena Kokomina Sinta Lepna Ba Miam the Piki Ba Paujal Aduna Maram Oraga Ngasi Raja Asigi Lalot Etiki Kwaidigi Maru Eba Imphal Mayolgi Ketel Sing Tong Lonaki Lampi de Gari Chatpiki Chang Hantaki Tampaki Zila Singi Maru Eba Ketel Sing Su Tong Lonaki Tamenglong Zilla ki oina kuntratre suba National Road Safety Month ki loishinbagi thoram Zilla asigi Deputy Commissioner Office ki mini Secretariat Conference hall dang hasil pangthokre District Administration Tamenglong District Police Tamenglong JDO amasung District Transport Office na sarak suraksa abhiyan haibi hiramda pangthokiba thoram atuda Additional Deputy Commissioner Chumlem Mangna Miyam na maru oina Tamenglong Zilla da leriba miyoshina highway singda gari thoba matamda section binab amadi miyam na chinba mafam singda gari tamna thawinaba appeal tokhi tha amachumna tatharakpa thoram asigi saruk ama oina miyam bu hena vap thanba layak pat changdomnaba amadi street plane singba sing pangthokhi
Assam Riflesna Singzamagi Maira Babi Singh Ima Ketelgi Ima Singh Thobal Jilagi Nha Singh amasung Manipur da leiriba tongan ba kulgi luchingba singa unakre thorom asi Assam Rifles amasung micham yang gimakte hen aphaba mari thamnana ba pandam da pangthokpani Manipur State Council All India Students Federation gi nifutaruk suba rajya thaki mifam haing Imphal gi iraba babanda pangthokani pawgi markthana aten ba break ama Little Clinic Nagaram Imphal na Miam da Matamga Chunaraba Ana Laingi Kudong Chaba Pijari 24/7 emergency amasung trauma care advanced neurosurgery gi mateng na brain amadi spine surgery head injury amasung trauma care slip disc amasung spine disorder brain tumor amadi stroke management gi kudong chaba phangbigani specialized surgery da hepato pancreato biliary amasung GI onco surgery leparo endoscopic GI onco surgery complex GI procedure advanced GI laparoscopy amasung endoscopy gallbladder surgery obstetrics and gynecology advanced orthopedic surgery knee and hip replacement gi kudong chabasu phangbigani equipment suna leraba ICU endoscopy and bronchoscopy operating microscope QSA amasung C-arm imaging gi kudong chabasu Little Clinic na miam da pijari hena kupamarol gi damak mobile number 7627959210 da khangba yagani tabiriba pawasi Akashvani Imphal legini केंद्र की साधारण बजट लिसिंग अनि कुंदरु कुंदरे हेंग संसद सेल थु मंत्री निर्मला सीतारमण न पुथोकलगनी लोकसभा दा साधारण बजट पुथोकलब मतुंग दा मसिगी कॉपी अमा राज्य सभा दा पुखतकनी इंकुम लिसिंग नि तेरा मपंदा फम असि हेक पारपदगी श्रीमती सीतारमण न थंगना बजट पुथोक असि हंदकी असिना मापल लक्ष्यबनी बजट की डॉक्यूमेंट सिंग संसद दा मसिगी वारोल पीरब मतुंग मोबाइल एप्स अमसुंग वेबसाइट दा फंगनी बजट पुथोटिंगै मंगोइना सेल थु मंत्रीना इकोनॉमिक्स सिंग ट्रेड यूनियन सिक्से अमसुंग हक्सेल गी लम MSME दा तोंगा बलम सिंह दा खंगहेरबा स्टेक होल्डर सिंह मिफम पांगथुकना वारी सानखी केंद्र की लघु सिंह मंत्री शिवराज सिंह चौहान सु बजट मिफंग मंगोइना लघु सिंह अमसुंग रूरल डेवलपमेंट की मतंग दा पफंग कया खनखी साधारण बजट पुथोकलब मतुंग सेल थु मंत्री निर्मला सीतारमण लेबा सिगे तोंगा मफम सिंदगी लाकपा कॉलेज महिरोय कुंट्रा रोंगा उन्नदुना वारी शागनी थौरंग असिगे मखादा कॉलेज महिरु सिंहना लोकसभा की गैलरी दगी केंद्र की बजट पुथोकप अदु हकथेना येंगनी गृह मंत्री अमसुंग बीजेपी के लुचिंग अमित शाह ना हाइरी नोंगचु बंगाल सरकार ना याद्रबसु राज्य से NRC मपुंग फाना SIR मपुंग फाना चथकीगनी राज्य सरकार ना एप पीबदगी मपुम अदुदा ngangkhoi की संबल खाबगी थबक हौजि फावबा लुशिंदना लेबनी वफम सिंग असि नॉर्थ 24 परगना सा पांगतोप सिमिसिंग मिफम अमदा श्री अमित शाह ना फोंदोखिबनी फजारी बात थोकिबा मई चापगी थौदोतो मियोय कुंतरेक सिकिबा अदुगी मतंगदा पल्लदुना श्री अमित शाह हाई थौदो असि पालिबा सरकार असना संजा सुंदा तोबदगी थोकिबनी केंद्र की कमर्स अमसुंग इंडस्ट्रीज मंत्री पीयूष गोयल हाइरी भारत अमसुंग यूरोपियन यूनियन गा लेनेरबा फ्री ट्रेड एग्रीमेंट की मतुंग इन यूरोपियन यूनियन दा लेबा सिगी पोथोक सिंग थादोपगी चांग चेही मंगा असिदा हानादगी सरु अनि हेंगलगनी श्री गोयल करबावाला सिंह MSME स्टार्टअप अमसुंग एंटरप्रेन्योर सिंगना लम असिदा हेन मियंग चंबिनबसु अपील तौखी सोशल मीडिया दा थागपा वरोल अमदा मंत्री न हाई ललोल इटी की मतंगदा यानरिबा असिना लेबा सिगी तोंगान बलम कयादा कानाबा पीरगनी श्री गोयल न हाई भारत अमसुंग यूरोपियन यूनियन गा फ्री ट्रेड एग्रीमेंट असिना भारत ता खुदोंग चाबा कया पीरगनी आकाशवाणी इम्फाल लगी पाउ ताबिरी प्रधानमंत्री नरेंद्र मोदी ने ngasi न्यू दिल्ली दा अरब लेबा सिंह मपान थोरम मंत्री सिंह लीग ऑफ अरब स्टेट की सेक्रेटरी जनरल सिंह अमदी अरब लेबा सिंह मिहुत कांबु सिंह उनखरे मखोय भारत अरब की मपान थोरम मंत्री सिंह अनिसुब मिफम द सरुक याबा लाखिबनी भारत न युंबु ओजुना मिफम असी पांगथोप हंदकी असिन अहान बनी मसिदा अरब लेबा कुनिथोय मक्की मिहुत कांबु सिंह सरुक यारी उनब अदुदा प्रधानमंत्री ना भारत अमसुंग अरब लेबा सिंह मरकता लेनेरकपा मरी की मतंगदा नहोंगना निंगसिंग खिबगलुनना लाकादरिबा चेही सिंह दसु मखाताना अफबा मरी थमनबगी मतंगदा सु फुंगदोखी मांगना हाई ललोल इटिक सेल थादबा एनर्जी टेक्नोलॉजी हक्सेल यावना अतै लम कयादा लेबा सिंह असिगे मरकता मखाताबा तिंगबांग पिननबगी मतंगदा सु खनखी महाराष्ट्र की उप मुख्यमंत्री ओरंबा अजय पवार की लोइनबी MP श्रीमती सुनेत्रा पावर राज्य असिगे अनोब उप मुख्यमंत्री ओइना ngasi wasak lokre श्रीमती सुनेत्रा पावर न राज्य अदुगी उप मुख्यमंत्री ओरपदा प्रधानमंत्री नरेंद्र मोदी ने नुंगाइबा फुंगदोरकली सोशल मीडिया दा थागा पावरोल अमदा श्री मोदी हाई श्रीमती सुनेत्रा पावर न फम असि पाइबा राज्य असिगे ओइना अहानबा नुपी ओइरे महांगना राज्य असिगे मियामगी याफेनबा थबक थरुंग क्या
पांथोकनी अमदी अजित पवारना पामजरंबा मंगलांसिंग अदु थबक्ता ओंथोकपा ngamnaba honagani haibagi thajaba phongtokhi South Mumbai gi Vidhan Vavan complex ngasi pangthokpa mifam amada Srimati Sunetra Powerbu NCP gi luchingbi oina yena balaitena khankhibani Pradhanmantri Narendra Modi na hayang Jalandhar da charkadarba asigi mangoina na Punjab ki Mukhyamantri Bhagwan Man Singh na Adampur Airport Sri Guru Ravidas ki mingda thon na gani hairi Pradhanmantri ki khongsit asigi yanglaga sem saba pumnamuk loire Rajya Sabha gi sadasya Ashok Mittal na Airport asibu ming onanaba haizaba lekhrabani mangna hai Pradhanmantri na chahi asigi mamangdazu Adampur Airport asi sangakhibani Matamatuda mahangna airport asi Sri Guru Ravidas ki ming onbinanaba Pradhanmantri da haijakhiba lekhrabani Uparashtrapati C.P. Radhakrishnan ngasi 18 suba Suraskun International Craft Mela lisingani kuntaruk Faridabad hudokre local to global Atmanirbhar Bharat haibiram da pangthokliba mela asita kendragi tourism mantri Geetchandra Singh Shekhawat amasung Haryana gi Mukhyamantri Nayab Singh Saini saruk yakhi Nimitara toni chathakadaba mela ase mathang thagi taramanga da loshingani masida Egypt na ahumlak subu oina mapang oiri Uttar Pradesh amasung Meghalaya na team state oiri artist sing ge haito singtobe sing utuna Maliam da fida amakan bangamnaba asigumba mela ase pangthokpani Saras Mela Jammu Kashmir gi Kala Kendra da ngasidagi hokre lebasda leiba mipung khudimangna amatta oiba punsinba amadi nupi singbu hena sakti pinabagi pandam da pangthokliba mela asi Jammu Kashmir gi Rural Livelihood Mission shinbani mela asi ngasidagi horaga mathang thagi mapan phawo chathagani jati thaki oiba mela asta leba asigi mapung kya de lapa entrepreneur sing maru oina nupi sing heito sing thoiba sing kaya utli Jammu Kashmir gi self help group ki nupi sing amasung ate raja sing gi nupi singna mela asta makhoina saba polong kya pothoktuna miyamda Panghalli Environment and Climate Change Mati Bhupendra Yadav na Bharat ki Ramsar site anobo wetland ani hapchili haina lokthokre nongna hapchili bo wetland ani adudi Uttar Pradesh ki Itta jila gi Patna Bird Sanctuary aduga amana Gujarat ki Kutch jila gi Chari Dhani English singani taramari da Ramsar site kuntaruk oiramba adu Pradhanmantri Narendra Modi gi liching makha da hojiti Ramsar site marfuta nipanda hengatli haina Sri Yadav na phongdokhi Mantri na makatan high wetland ani asidam hausa degi lejereklaba uchek makhal sing amadi mapan laibak degi pairakpa uchek makhal chama hena thenari Indian Police Service Superintendent of Police amasung Deputy Inspector General oina leriba officer singna Inspector General of Police oina promotion fangnanaba makhoi hana leriba thabak mafam singda chei ani legadapani hairi Kendra gi Griha Mantraloy na thokpa cherot amada hai English ini taramathoida thabak changkiba officer sing degi niyam sing asi chanaba horagani hojik sanabagi pau Khaidem Geetchandra degi State level village open football tournament ama oiriba Taruk Suba Chandra Nadi trophy ki final da khumal laibak mayang Imphal amasung Puja FC Hairok hayang lamba thengnargani tournament asi Haureibi Morning Star Club amasung Haureibi apunba FC na sinduna sports for peaceful coexistence haiba hiramda Imphal West Zilla gi Haureibi Kangjaibungda chatharkhebani Galaxy Cricket Club Khurai Sarjor lekai na sinduna pangthok leba state level cricket tournament ke ngasi sanakhiba Taruk Suba pre-quarter final match da Sonalika na Pathau 11 bu wicket manga da thoiki tournament asik taret suba pre-quarter final da LYL laring bam lekai na KCP Khurai bu wicket taruk da thoiki nipan suba pre-quarter final da na Cubet na CLT Porompat bu wicket mapan da thoiki Gujarat ki Nadia da laiba Gokulbai Somabai Patel Stadium da satariba Colonel CK Nayudu Trophy Plate under 23 multi-day match ki ngasi nini chanbage sanaba loibada Manipur ki ani suba innings da wicket ahum turaga run kunthani thoi lauri Mizoram ga sanaba match asida Manipur ki ahanba innings da run chani ga tarhong doi lauki Mizoram ki ahanba innings da na run chahunga yankayum doi lauki LMLCC langmidong lampak ta chathriba Taruk Suba village level open football tournament ki ngasi sanakhiba match da AFC Kakching Khunawna LMCC Team A langmidong panjil ahum sinoda thoiki atopa match amadana Yaisa FC na Sugnu FC bu panjil amasinoda thoiki Chitrabhanu
Thagachari Geetchandra Aroibada Maroiba Pau Amukhana Kokomini Sinba Manipur Kanba Khongset Ngasi Mai Pangna Pangtokre Miang Mipam Pangtokuna Tongan Tonganba War Kayamrum Lokre Sel to Mantri Nirmala Sitaramana Hayang Kendra Sadaran Bazalising and Kuntaru Kuntares Sangsat Potok Lagani Pradhamantri Narendra Modi Arab Leba Singh Mapantaro Mantri Singh Unduna Var Amasung Arukimarata Tembang Henapin and Bayana Kre Amasung Srimati Sunetra Power Maharashtra Upamukhi Mantri Oinangasi Wasak Lokre Paul Reseri.